Irangi Yanaba Purakle Hairaga PM na Karigidamk Miyam Tongan Unnagadouribano Tha asigi taraga humdoida Prime Minister Manipur da lakadauriba asiga mari leinana Manipur government na lokhatpham thokpa thabaksing lokhatpa haure loinana popular government thamnabagi thorangsu uba phangli Manipur gi apunba saktam thugaina ba honarakpadagi thogliba Irang asiga mari leinana India gi lusingba singna state asida lakpa matamda leibaki mathakta landarakliba illegal immigrant sin kukizo narco terrorist singna namna khundaba mafam singda Chursampur amadi kangpokpina singbada hana chatuna Makogi lusingba singa hana unaba aduga apunbagi saktam ngakliba khunja maitai singna traga lusingba singna thairaga hankibagi thawong uba phangliba sigi nungi oiba maram kari leibagi no haiba miyam gi langtaknaba wahang leiri Prime Minister Manipur da tha sigi taraga humdoida lakadoriba sidasu ahanbada Sisipur da satuna miyam gi mifamda saruk yaruraba matung Imphal da amuk miyam gi mifam pangthoktuna project kaya urep uyung tamnabagi thabak chathanaba thorang asina miyam gi mafamda singnaba poale leibaki lusingba Prime Minister na state asigi district singda toina satuna miyamga unanaba amadi saukhat thaurangi oiba thabak thorom sing yengsinbada akaiba leite adubu state asigi hojik oriba kanglup anigi marakta thokliba Irang asiga mari leinana Miyam puna unanaba sinbagi mahut muknariba anigi marakta tokhai unanabagi thaurang lokhatliba si miyamgi marakta khaibung tahanabagi maram oirakpa yai India government na Irang thokaliba Sin Kukizo gi militant singa suspension of operation sugi matam loikraba adu naungna sahi ama sangdokpa designated camp khara hangdokpa national highway free movement yahanba amadi Manipur gi territorial integrity da akaiba thoandana bana singba hiram khara da Yanaba Purakle haibagi tripartite agreement sign tongnakiba adugi mayokta Sin Kukizo gi miyamna agreement adu nakan namatagi oiba mityengni agreement adu satnaba yaroi makoigi demand separate administration gi khongphamdagi handokloi national highway number 2 Imphal Dimapur lambi free movement amadi buffer zone hangdokpa leite harakliba sina takpadi tripartite agreement sign tongnakiba adu miyamda ngahaki oina utsaiba thoksila haibasini India lengak Sin Kukizo militant group amadi Manipur lengakna tangdu leitaba purakpa yai haiduna hiram kharada tripartite agreement sign tongnakraba matungda Karigidamkta India government na miyamga puna mifam pangthoknaba hotnabagi mahut khaibung unanabagi mifam pangthokpagi thoksil asina takpadi Irang asi mapung fana yanaba leitri buffer zone semkiba adu adumak chatnakhigani hairibra India lengakna Manipur wathoki waroisin puraknabagi thaurang puksel sengna hotnafam thoi Lengakna apunbagi saktamda singnaduna mihat mipungi crime sing chathaba amadi free movement gi athingba lawthokadabani haina yathangakpagi mahut singnabagi thoksil makha tana chathaba tarabadi logi oiba military crackdown chathafam thoi masigi mahut lengaki mathakta singnaduna war crime chatharakliba terrorist singi mafamda lengakna kok nonduna haijabagi thabak kayam kuina chathaduna leikhigadoribage Manipur wathoki matangda Prime Minister na wafam amata phongdoktana leiraklaba matung tripartite su agreement sign tongnaduna Yanaba Purakle haibadagi Manipurda laknaba thorang lokhatliba asi nakalanigi miyoising tokhai unabagi thausil yatliba sigi nungi wahanthok kari leibagi no haibadu miyamda khangan pham thoktabra